ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯕ꯭ꯂꯣꯒ ꯑꯁꯤ ꯚꯤꯌꯔꯁ ꯑꯃꯅ ꯀꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯗ ꯂꯩꯔꯤꯕ ꯆꯥꯎꯕꯁꯤꯡ ꯑꯁꯦ ꯑꯁꯤ ꯃꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯡꯗꯕꯝꯒꯤ ꯀꯩꯅꯣꯒꯤ ꯃꯆꯥꯅꯨꯄꯤ ꯃꯜꯂꯤꯀꯥ ꯍꯥꯏꯗꯣ ꯃꯥꯅ ꯀꯤꯆꯟ ꯁꯥꯕ ꯀꯥꯟꯁꯤꯗ ꯆꯥꯎꯕ ꯏꯁꯅꯣꯞ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤ ꯃꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯅꯥꯒꯤ ꯌꯦꯡꯉꯤꯃꯦꯗꯅ ꯅꯨꯡꯗꯥꯡꯁꯤꯗ ꯃꯣꯏꯕꯨꯡ ꯈꯣꯡꯉꯗꯅ ꯍꯤꯗ ꯀꯣꯏꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯥ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯕꯗꯣ ꯐꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯐꯕꯒꯤꯅ ꯃꯥꯕꯨ ꯈꯜꯂꯤꯕ ꯌꯥꯎꯗꯕꯝꯒꯤ ꯃꯜꯂꯤꯀꯥꯁꯤ ꯃꯥꯅ ꯖꯒꯣꯏ ꯁꯥꯟꯅꯕ ꯀꯥꯟꯗꯨꯗ ꯊꯔꯥꯅꯤ ꯁꯥꯏꯌꯦꯕ ꯔꯥꯁ ꯑꯗꯨ ꯃꯥꯅ ꯀꯠꯂꯝꯃꯤ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯆꯠꯀꯦ ꯇꯧꯕꯗ ꯏꯃꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯦ ꯑꯃꯝꯕꯁꯤꯗ ꯅꯪ ꯑꯊꯣꯝꯗ ꯏꯕꯣꯛ ꯏꯊꯥꯏꯒꯤ ꯍꯅꯨꯕꯤꯗꯣ ꯃꯣꯏꯗꯤ ꯌꯥꯎꯔꯨꯏꯌꯦꯕ ꯖꯒꯣꯏꯁꯦ ꯃꯣꯏꯁꯤ ꯌꯥꯎꯔꯨꯕꯗ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯑꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯁꯤꯕꯨ ꯅꯪ ꯀꯩꯗꯧ ꯌꯥꯎꯒꯦꯕꯅ ꯇꯣꯛꯏ ꯑꯗꯨ ꯖꯒꯣꯏꯁꯤ ꯁꯥꯟꯅꯔꯦ ꯁꯥꯟꯅꯕꯗ ꯈꯔ ꯄꯤꯛꯅ ꯊꯣꯛꯂꯛꯏ ꯍꯥꯏꯌꯦꯕ ꯃꯁꯥꯒꯤ ꯃꯔꯨꯞꯁꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯊꯣꯛꯇꯦ ꯈꯤꯇꯪ ꯄꯤꯛꯅ ꯊꯣꯛꯏ ꯑꯗꯩ ꯔꯃꯥꯁꯦ ꯀꯩꯅꯣ ꯇꯧꯈꯔꯦ ꯖꯒꯣꯏꯗꯣ ꯂꯣꯏꯔꯦ ꯑꯗ ꯍꯩꯅꯥꯝꯒꯤ ꯕꯥꯃꯣꯟ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯁꯦ ꯃꯄꯥ ꯃꯄꯨꯗꯨ ꯂꯥꯏ ꯈꯜꯂꯝꯕꯅꯤ ꯃꯥ ꯈꯜꯂꯝꯕ ꯑꯗꯨꯅ ꯆꯥꯎꯕ ꯏꯁꯅꯣꯞꯀꯤꯗ ꯕꯥꯃꯣꯟ ꯑꯣꯏꯕꯗꯨꯅ ꯕꯥꯃꯣꯟ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯂꯤ ꯃꯣꯏꯁꯦ ꯑꯗꯒꯤ ꯆꯥꯎꯕꯁꯦ ꯈꯔ ꯇꯧꯔꯒ ꯁꯤꯈ꯭ꯔꯦ ꯆꯥꯎꯕꯁꯦ ꯈꯔ ꯇꯧꯔ ꯁꯤꯈ꯭ꯔꯗꯒꯤꯗꯤ ꯃꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯍꯟꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯨꯏꯔꯦꯗ ꯀꯥꯎꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣꯟ ꯑꯣꯏꯌꯦꯕ ꯑꯃ ꯏꯃꯥꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯡꯅ ꯂꯧꯔꯝꯃꯦꯕ ꯑꯗ ꯏꯟꯗꯣꯝꯆꯥꯗꯨꯃ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯍꯨꯟꯗꯣꯛꯑꯝꯗꯅ ꯁꯤꯈ꯭ꯔꯦ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯤꯡꯊꯧꯈꯣꯡ ꯅꯤꯉꯣꯜꯅꯤ ꯅꯤꯡꯊꯧꯈꯣꯡ ꯅꯤꯉꯣꯜꯁꯤ ꯂꯧꯍꯧꯔꯦ ꯂꯧꯕꯁꯤꯗ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯗ ꯄꯥꯡꯉꯧꯕꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯩ ꯍꯜꯂꯛꯑꯕꯅꯤ ꯆꯥꯎꯕ ꯍꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯆꯥꯗꯅ ꯅꯨꯄꯤꯗꯣ ꯂꯧꯔꯒ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯗꯨ ꯂꯩꯕ ꯀꯥꯟꯗꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯇꯤꯡꯒꯣꯡꯁꯦ ꯍꯩꯆꯥꯡ ꯃꯥꯡꯒꯣꯟꯖꯥꯎ ꯏꯁꯩ ꯁꯛꯄꯁꯤꯅ ꯄꯨꯔꯛꯑꯦ ꯄꯨꯔꯛꯇꯅ ꯇꯤꯡꯒꯣꯡꯁꯤꯅ ꯃꯇꯨꯅꯦ ꯃꯆꯥꯅꯦ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯁꯥꯔꯦꯅ ꯃꯥꯅ ꯃꯁꯤꯗꯤ ꯀꯩꯅꯣꯗ ꯆꯪꯉꯣ ꯌꯥꯗꯕ ꯃꯤ ꯃꯈꯩ ꯌꯨꯝ ꯃꯩ ꯊꯥꯔꯁꯤ ꯍꯥꯏꯖꯥꯠꯅꯤ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯍꯩꯅꯥꯝꯁꯤꯅ ꯍꯦꯟꯅ ꯊꯥꯔꯦ ꯑꯗꯩ ꯁꯂꯥꯝ ꯑꯗꯩ ꯆꯤꯡꯈꯥꯁꯦ ꯄꯥꯏꯔꯛꯑꯦ ꯆꯤꯡꯈꯥꯁꯤꯗꯤ ꯌꯨꯝ ꯃꯐꯝ ꯑꯃꯅꯤꯗ ꯃꯩ ꯆꯨꯕ ꯍꯧꯔꯛꯄꯗꯒꯤ ꯈꯪꯅꯔꯛꯇꯅ ꯃꯌꯥꯝꯁꯤ ꯉꯥꯛꯏ ꯉꯥꯛꯇꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯊꯥꯡꯗꯣꯛꯅꯔꯦ ꯍꯤꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯤꯗ ꯊꯥꯡꯗꯣꯛꯅꯕꯗꯒꯤ ꯃꯣꯏꯁꯤ ꯃꯑꯣꯡ ꯑꯃꯅꯦꯗꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯆꯥꯎꯕ ꯏꯁꯅꯣꯞꯁꯦ ꯁꯤꯈ꯭ꯔꯗꯨꯃꯛꯇꯗ ꯃꯥ ꯍꯜꯂꯛꯏꯃꯦ ꯍꯥꯏꯔꯦ ꯇꯤꯡꯒꯣꯡꯁꯤꯅ ꯑꯗꯩꯗꯤ ꯅꯪ ꯍꯜꯂꯛꯑꯗꯤꯅ ꯃꯥꯅ ꯅꯥꯎꯔꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯤꯡ ꯃꯔꯨꯁꯤ ꯁꯤꯗ ꯃꯩ ꯊꯥꯏ ꯁꯤ ꯀꯥꯞꯄꯦ ꯃꯩ ꯊꯥꯗꯅ
ꯃꯗꯩꯗꯤ ꯑꯩꯈꯣꯏ ꯆꯤꯡꯒꯥꯒꯤ ꯑꯍꯟꯁꯤꯡꯁꯦ ꯂꯣꯏꯅ ꯁꯪꯅꯗꯅ ꯇꯧꯍꯧꯗ꯭ꯔꯦ ꯆꯥꯛꯍꯧꯗ꯭ꯔꯦ ꯑꯗꯩ ꯂꯥꯏ ꯈꯝꯕ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯊꯥꯒꯠꯅꯔꯒ ꯃꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗꯅ ꯃꯩ ꯊꯥꯔꯦ ꯑꯗꯒꯤ ꯀꯨꯔꯨꯆꯟꯗ꯭ꯔ ꯄꯥꯡꯉꯧꯕꯁꯤꯅ ꯂꯣꯏꯅ ꯄ꯭ꯔꯖꯥꯁꯦ ꯁꯤꯕ ꯇꯥꯔꯦꯅ ꯃꯥꯅ ꯅꯤꯡꯊꯧꯈꯣꯡꯗ ꯆꯠꯂꯦꯔꯒ ꯏꯝꯐꯥꯜ ꯌꯧꯈꯠꯂꯒ ꯃꯇꯝꯗꯨꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯅꯠꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯍꯤ ꯑꯃ ꯄꯨꯔꯛꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯏꯕꯦꯝꯃ ꯀꯥꯞꯄꯤ ꯀꯥꯞꯄꯗꯩꯗꯤ ꯃꯣꯏ ꯈꯔ ꯑꯃꯗꯤ ꯀꯥꯞꯄꯗ ꯄꯥꯟꯗꯅ ꯁꯤꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯅꯤꯡꯊꯧꯈꯣꯡꯗ ꯍꯤꯅ ꯄꯨꯔꯛꯑꯒ ꯁꯤꯗ ꯑꯩꯅꯥꯝꯗ ꯄꯨꯔꯛꯄꯗꯒꯤꯗꯤ ꯃꯣꯏꯁꯦ ꯍꯩꯅꯥꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯅ ꯈꯔ ꯁꯤꯔꯦ ꯍꯩꯅꯥꯝꯗꯁꯨ ꯁꯂꯥꯝꯗꯁꯨ ꯈꯔ ꯁꯤ ꯃꯥꯟꯅꯦ ꯆꯤꯡꯒꯥꯒꯤꯁꯨ ꯇꯝꯄꯥꯛꯄ ꯍꯥꯏꯗꯣ ꯕꯥꯃꯣꯟ ꯃꯊꯛꯁꯤꯗ ꯁꯤꯔꯦ ꯑꯗꯒꯤ ꯋꯥꯔꯦ ꯇꯝꯄꯥꯛꯄ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯣꯏ ꯂꯣꯠꯅꯔꯦ ꯆꯤꯡꯁꯤꯗ ꯀꯥꯗꯅ ꯑꯩꯅꯥꯝ ꯃꯉꯣꯟꯖꯥꯎꯁꯦ ꯀꯩꯅꯣ ꯑꯣꯏꯅꯥꯝ ꯈꯨꯜꯂꯦꯟꯗ ꯃꯥꯒꯤ ꯄꯩꯁꯥ ꯇꯔꯪ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯅꯩ ꯃꯤꯅ ꯃꯗꯨꯗ ꯖꯒꯣꯏ ꯀꯠꯈꯤ ꯀꯩꯅꯣ ꯀꯣꯊ ꯃꯆꯥꯗꯅ ꯑꯗꯒꯤꯗꯤ ꯐꯅꯦꯛ ꯀꯔꯥꯛꯁꯦ ꯃꯔꯣꯟ ꯊꯨꯞꯄꯦ ꯐꯤꯄꯨꯒꯥꯛꯁꯤꯁꯨ ꯂꯣꯏꯅ ꯆꯥꯛꯇꯅ ꯁꯨꯃꯥꯏꯅ ꯍꯩꯒꯥꯏꯕ ꯐꯅꯦꯛꯁꯤꯡꯗꯣ ꯃꯔꯣꯟ ꯇꯥꯔꯛꯑꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯍꯩꯅꯥꯝ ꯃꯥꯝꯇꯣꯞꯁꯤꯗ ꯐꯥꯔꯦ ꯂꯣꯏꯅ ꯄꯨꯊꯔꯦꯔꯒ ꯁꯤꯈꯤꯕ ꯈꯔꯅ ꯁꯤꯈ꯭ꯔꯦ ꯂꯩꯍꯧꯕꯅ ꯂꯩꯍꯧꯔꯦ ꯃꯗꯣ ꯄꯨꯔꯦ ꯑꯥꯗ ꯏꯝꯐꯥꯜꯗ ꯄꯨꯈ꯭ꯔꯒ ꯖꯦꯜꯗ ꯊꯝꯕ ꯌꯥꯎ ꯑꯃꯟ ꯑꯣꯃꯣꯔꯁꯤꯡ ꯌꯥꯎꯗꯕꯝꯒꯤ ꯇꯣꯂꯃꯨꯒꯤ ꯃꯄꯥꯁꯦ ꯃꯣꯏ ꯑꯗꯒꯤ ꯅꯤꯡꯊꯧꯔꯦꯝꯕ ꯍꯥꯏꯗꯣ ꯃꯣꯏꯒꯥꯛꯇꯣ ꯁꯤ ꯃꯥꯟꯅꯦ ꯅꯤꯡꯊꯧꯔꯦꯝꯕꯗꯣ ꯅꯣꯡꯃꯩꯅ ꯄꯥꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯕꯦꯝꯃ ꯑꯗꯩꯗꯣ ꯀꯃꯥꯏꯅꯅꯣꯕꯨ ꯊꯣꯟꯒꯦꯕ ꯆꯤꯡꯁꯦ ꯆꯥꯎꯕ ꯆꯤꯡ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯟꯒꯦ ꯆꯥꯎꯕ ꯆꯤꯡ ꯍꯥꯏꯗꯤ ꯃꯥ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯊꯣꯟꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯊꯥꯡꯒ ꯆꯤꯡ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯆꯤꯅꯤꯡꯊꯧꯒ ꯆꯩꯔꯦꯟ ꯂꯥꯛꯄꯒ ꯍꯤꯗꯥꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯤꯅ ꯆꯤꯡꯁꯤꯗ ꯂꯩꯔꯝꯕꯒꯤꯅꯦꯕ ꯃꯥ ꯊꯣꯟꯕꯩꯅꯦꯕ ꯃꯥꯅ ꯊꯣꯜꯂꯤꯅꯤ ꯆꯤꯡꯗꯣꯟꯁꯤꯗ ꯊꯅꯥ ꯂꯩꯔꯝꯕꯗꯣ ꯀꯩꯗꯧꯅꯕ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯆꯤꯡꯁꯤ ꯊꯣꯟꯕ ꯉꯝꯕ ꯃꯇꯤꯛ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕꯅꯦꯕ ꯄꯨꯄꯨꯕꯣꯛ ꯃꯥꯁꯦ ꯆꯥꯎꯕ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯩꯅꯥꯝꯗꯩꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕ ꯁꯤꯡꯅ ꯂꯥꯏꯛ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯊꯪꯗ ꯁꯤꯌꯔ ꯇꯧꯕꯤꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯩꯕꯤꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯁꯦꯝꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯥꯟꯅꯔꯁꯦ